Itlf na Churachandpur bu Lamka Onthoklaga entry pass Kakpagi receipt viral Oirakle. Kuki singna Manipur gi Churachandpur district pu Lamka haina maming thonjillaga miyoi kaya district asida changbada pass pibagi receipt social media da paksanna viral Oirakle. Manipur da kuki singna tauning ba tauduna leiba asida kananasu athingba pidabagi mawong amada lakli. Viral Oirakhiba entry pass receipt adu UP macha Fayin kauba miyoi amagi maming yauri. Phone number na 9233280838 ni. Mahak ke Aadhaar number na 950350504597 ni. Hariba entry pass asi Indigenous Tribals Leaders Forum ITLF na issue taubani. Receipt aduda KIC KCA Defense Committee gi Secretary amadi ITLF ki Issuing Authority Defense Department gi Chairman na khudi tauri. Lalaunpay kauba amagi maming vouch by da yauri aduga contact number na 7085780112 haina yauri. Hairiba UP macha asida entry pass piriba asi September mapandani. Entry pass asigi loiba matamna tha asigi mapandani. Mahakna kuki na Lamka haina thonjiliba Churachandpur da changba asi pochai supply taubagini haina su receipt asida iri. Manipur da haukiba chahi Inglisingani kunhumdoigi May 3 kuki singna maitida amadi lengak asigi mathakta landarakiba asigi khudong chaba lauduna hairiba entry pass asi lauribani. Pumnamak center government amadi state government na yengduna leiri. Ningsingba yai tha ama anigi mamangda Naganupi amana Churachandpur da changbada lupa chama aduga thorakpada lupa chama lawi haibagi video su social media da viral oikibasu laikrabani.